तादा ngasi sangom se yamna thoktre liter taru kaktani ai sungarangdo thaba ama chatho ubani halakpada shu waman khidana sanmachak pijabaga loina kawre phare phajau sangom thoktrabanina kari du upai lei ado nang ngasidi sajikto khara yamna phalaga pijaro hayengdi sangom khara yamna thoknaba nangna sangom yamna thokti haiduna nungtigi sum tawduna leirabadi aigi sangom ge order ase noma noma gi sum mangsilakwa tabani ai dine sangom ase nangwadagi ngaktani lawriba atopadagi ga amata lawba janate phare phajau ai amu yongnaba tawrage nangne horendo sajik khara yamna pijau ko sando ai amu yore ko kanadi ngasidi thabak shu amata challoidabanina san sajik tum phaluge ngasidi aigi angobi se mabukse pokai nge pijage Thoiba nang thengnabase yamna phare khura sune nangbu amuta unagi haiduna khalibani nangi sangom to khura sune hayengdagi dine pawa amam talauge aigi isunupa do sangom thakena panghaida haiduna leire ai sune nang unaningdana leiribani lambela sida thengnabase yamna phare hoi khura hayengdagi di khura ge sangom do ai tinjarak lage ado khura sangom lawbusi pawa di lawbudi nungaido mandi liter makai natragana liter ama lawro haibadi khura ayondigi lawriba singase pawa lawbu amata yawdabanina yenthoknabadane farak tagani khura hoine liter makai oirabasu hekta poro ado nang porakpadi kawganu ko hayengdo soidana poro adudi khura amu yawrukige mi ama unagadabsu lei hoi khura yawro hayengdo khura ai soidana ne ayuk ngan hekta laklage Sangom mayam sangom lai thokpiro sangom mayam sangom lawgudaba sing sangom lawbu thokpiro sangom Thoiba nang hayeng khaidi khara nganna laune somaya sum thienglabadi kanani yadino isu iskun chakhibana hekta hali isu nupado sangom thakningi hadina ngasai ningai torombani adubu nang lakmandabadigi Bia lakpana handana iskun chakrene ado nang yaragadi hayeng digidi khara ngana lakna bato aine somaya sumnang na thiengna lakto boiragadi atopa mi amadagi lawradabani khura amukta saubi kino aigi order se yaman kidanane hekta thengdokhiba atei mathang piduna sum lakpada thengdokhibani khura hayeng khaidine atei pidingaidane khura gi se hana thinbe hekta lakjarage saubi kinu khura hoine Thoiba adumaina khara tawne khura gi sahana piramlaga atai duna hankibada adum mathang piro hayeng khaidine khura gi hana piro ko hoi khura ai hayeng khaidine khura gi sahan hekta thinba lakjarage adudi khura ai amu yorage ko angobi nabukto penaba charo ai sune nangi sajik phalubagi wabane yadre ngata patharu khige nangne nabukto penaba charo hayengdi sangom khara yamna thoknabane khara yamna chaselu ai sune amukta patharu khige kanadi thampan sel su khuchida lupa amata paidre ngasi su phajaugi sangom labagi bisa ado piramdabani aina marup tai haiduna marup thangtokhrabani khutta lupa amata su paidre horen ahingdo phajaugi salladu sangom singado aikoi anina sumduna loina huralasi hoine makhoi babung phajaugi sanbi ado sangom yamna thokpadaine magi sangom singado aikoi anina ahingda chattuna huranduna yolabadi aikoi ani sien phaina yamna di paini se kanadi makhoi babung horen ahingado hekta chattuna magi sangomdo loina sumto urasi hoine thamban phaina yamni di paini he magi sanbi adudine sangom yamna thokpani aduna aikoi anina nungti numit khudingi huranduna yolabadi aikoi ani sendi phanam paini kanadi horen ahingdo hekta chatlaga huralasi numidangi matamni
ꯐꯩꯖꯥꯎ ꯑꯃꯗꯤ ꯊꯝꯕꯥꯜ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯨꯠꯇ ꯕꯥꯇꯤꯜ ꯑꯃ ꯄꯥꯏꯔꯗꯨꯅ ꯐꯩꯖꯥꯎꯒꯤ ꯁꯪꯒꯣꯝ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯐꯩꯖꯥꯎꯒꯤ ꯁꯝꯕꯤ ꯑꯗꯨꯗꯒꯤ ꯁꯪꯒꯣꯝꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯏꯅ ꯁꯨꯝꯇꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯀꯥꯟꯅꯗꯦ ꯊꯝꯕꯥꯜ ꯉꯁꯤꯗꯤ ꯁꯪꯒꯣꯝꯁꯤꯡ ꯑꯁꯤ ꯉꯟꯇꯥꯅ ꯍꯦꯛꯇ ꯌꯣꯟꯊꯣꯛꯎꯈꯤꯒꯦ ꯑꯩꯈꯣꯏ ꯑꯅꯤ ꯁꯨꯃꯥꯏꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯩꯖꯥꯎꯗꯒꯤ ꯁꯪꯒꯣꯝ ꯍꯨꯔꯥꯟꯗꯨꯅ ꯌꯣꯜꯂꯕꯗꯤ ꯁꯦꯟꯗꯤ ꯐꯩꯅꯥꯝ ꯄꯥꯏꯅꯤꯁꯦ ꯊꯝꯕꯥꯜ ꯅꯪ ꯐꯖꯅ ꯂꯩꯔꯝꯃꯨ ꯑꯩ ꯁꯪꯒꯣꯝꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇ ꯌꯣꯜꯂꯨꯈꯤꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟꯗꯤꯅꯦ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯛꯀꯦ ꯑꯗꯨꯒ ꯍꯥꯎꯅ ꯆꯥꯊꯣꯛꯁꯤ ꯉꯥ ꯆꯥꯗꯕꯁꯨ ꯐꯅ ꯌꯥꯝꯅ ꯀꯨꯏꯔꯦ ꯑꯩ ꯍꯣꯔꯦꯟꯗꯤꯅꯦ ꯉꯥ ꯁꯣꯏꯗꯅ ꯂꯩꯔꯛꯀꯦ ꯍꯣꯏ ꯅꯨꯄꯥ ꯉꯥ ꯊꯣꯡꯕꯒꯥꯗꯣ ꯆꯥꯃꯟꯗꯗꯅ ꯂꯩ ꯐꯥꯎꯕꯗ ꯃꯇꯨ ꯆꯣꯝꯂꯕꯅꯤ ꯍꯣꯔꯦꯟꯗꯤꯅꯦ ꯉꯥꯗꯣ ꯈꯔ ꯆꯥꯎꯕ ꯑꯃ ꯂꯩꯔꯣ ꯍꯥꯎꯅ ꯆꯥꯊꯁꯤ ꯍꯣꯏ ꯍꯣꯏ ꯍꯣꯔꯦꯟꯗꯣ ꯉꯥ ꯑꯆꯧꯕ ꯐꯖꯕ ꯑꯃ ꯂꯩꯔꯒꯦ ꯅꯪꯅꯦ ꯍꯣꯔꯦꯟꯗꯤ ꯅꯕꯨꯛꯇꯣ ꯄꯦꯟꯅꯕ ꯆꯥꯔꯣ ꯑꯗꯨꯗꯤꯅꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯁꯪꯒꯣꯝ 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 ꯃꯌꯥꯝ ꯁꯪꯒꯣꯝ ꯂꯥꯛꯑꯦ ꯂꯧꯒꯗꯕꯉꯩ ꯊꯣꯛꯄꯤꯔꯛꯑꯣ ꯁꯪꯒꯣꯝ 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 ꯂꯩꯃ ꯀꯃꯥꯏ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯁꯪꯒꯣꯝꯁꯤꯗꯤ ꯄꯋꯥ ꯑꯃꯗꯒꯤ ꯍꯦꯟꯅ ꯊꯣꯛꯇꯧꯕ ꯃꯥꯟꯗ꯭ꯔꯦ ꯂꯤꯇꯔ ꯃꯈꯥꯏ ꯐꯥꯎꯕꯗ ꯐꯥꯗꯧꯕ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯅꯦ ꯇꯥꯃꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯅꯪꯕꯨ ꯉꯔꯥꯡ ꯁꯖꯤꯛ ꯑꯃꯠꯇ ꯐꯥꯜꯂꯒ ꯄꯤꯖꯗ꯭ꯔꯕꯣ ꯀꯔꯥꯏꯗꯒꯤꯅꯣꯗ ꯂꯩꯃ ꯑꯩꯅ ꯉꯔꯥꯡꯅꯦ ꯄꯣꯂꯥꯡ ꯑꯁꯤ ꯄꯤꯛ ꯊꯟꯅꯅꯤ ꯁꯖꯤꯛ ꯐꯥꯜꯂꯒ ꯄꯤꯖꯔꯤꯕ ꯏꯁꯤꯡꯁꯨꯅꯦ ꯃꯌꯥꯝ ꯑꯃꯅꯤ ꯄꯤꯊꯛꯑꯝꯃꯤꯕ ꯑꯗꯨꯕꯨ ꯁꯪꯒꯣꯝ ꯊꯣꯛꯇ꯭ꯔꯤꯕꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯑꯩꯁꯨ ꯀꯣꯛꯄꯨ ꯉꯥꯎꯔꯦꯗ ꯑꯁꯨꯝꯅ ꯐꯩꯖꯥꯎꯒ ꯂꯩꯃꯒꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯁꯨ ꯆꯪꯂꯛꯂꯝꯃꯤ ꯐꯩꯖꯥꯎ ꯅꯈꯣꯏ ꯅꯇꯩ ꯅꯅꯥꯎꯗꯤ ꯁꯪꯒꯣꯝ ꯁꯨꯝꯂꯝꯃꯤꯕꯔꯥ ꯁꯪꯒꯣꯝꯗꯨꯕꯨ ꯂꯤꯇꯔ ꯀꯌꯥꯕꯨ ꯊꯣꯛꯂꯒꯦꯅꯦ ꯉꯁꯤꯗꯤꯅꯦ ꯑꯣꯔꯗꯔ ꯌꯥꯝꯅ ꯂꯩ ꯈꯔ ꯌꯥꯝꯅ ꯊꯣꯛꯑꯗꯤ ꯐꯒꯗꯧꯕꯅꯤ ꯀꯔꯥꯏꯗꯒꯤꯅꯣꯗ ꯇꯥꯗ ꯌꯥꯝꯅ ꯊꯣꯛꯄꯒ ꯂꯥꯏꯔꯤ ꯄꯋꯥ ꯐꯥꯎꯕꯗꯅꯦ ꯐꯥꯗꯧ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ ꯑꯩꯅꯦ ꯀꯣꯛꯄꯨ ꯉꯥꯎꯔꯦ ꯇꯥꯗ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯐꯩꯖꯥꯎ ꯅꯪꯕꯨ ꯉꯔꯥꯡ ꯁꯖꯤꯛ ꯑꯃꯠꯇ ꯐꯥꯜꯂꯒ ꯄꯤꯖꯗ꯭ꯔꯕ꯭ꯔꯣ ꯁꯪꯒꯣꯝꯕꯨ ꯄꯋꯥ ꯐꯥꯅ ꯊꯣꯛꯇꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯀꯔꯥꯏꯗꯒꯤ ꯁꯖꯤꯛ ꯄꯤꯖꯗꯕꯅꯣ ꯇꯥꯗ ꯑꯩꯅ ꯉꯔꯥꯡꯅꯦ ꯊꯨꯃꯣꯛ ꯑꯆꯧꯕꯁꯦ ꯄꯤꯛ ꯊꯟꯅ ꯀꯣꯛꯁꯦ ꯊꯥꯡꯒꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏꯅꯦ ꯐꯥꯜꯂꯒ ꯄꯤꯖꯔꯤꯕꯁꯦ ꯑꯩꯁꯨ ꯁꯪꯒꯣꯝ ꯌꯥꯝꯅ ꯊꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡꯒꯁꯨ ꯃꯌꯥꯝ ꯑꯃ ꯄꯤꯊꯛꯂꯤꯕꯅꯤ ꯑꯗꯨꯒ ꯁꯪꯒꯣꯝꯁꯦ ꯊꯣꯛꯂꯝꯗ꯭ꯔꯤꯕꯁꯤꯅꯤꯅꯦ ꯑꯩꯁꯨ ꯀꯣꯛ ꯉꯥꯎꯔꯦꯅꯦ ꯇꯥꯗ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯐꯔꯦ ꯐꯩꯖꯥꯎ ꯉꯁꯤꯁꯨꯅꯦ ꯑꯃꯨꯛ ꯅꯪ ꯁꯖꯤꯛ ꯐꯖꯅ ꯐꯥꯜꯂꯣ ꯑꯗꯨꯒꯅꯦ ꯃꯕꯨꯛꯁꯤ ꯑꯃꯨꯛꯇ ꯄꯦꯟꯅꯕ ꯄꯤꯖꯧ ꯑꯗꯨꯒ ꯁꯪꯒꯣꯝ ꯑꯗꯣ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯌꯦꯡ ꯑꯃꯨꯛ ꯌꯦꯡꯂꯁꯤ ꯑꯗꯨꯗꯤꯅꯦ ꯑꯩ ꯑꯃꯨꯛ ꯌꯧꯔꯒꯦꯀꯣ ꯑꯩꯁꯨꯅꯦ ꯀꯣꯛꯄꯨ ꯉꯥꯎꯔꯦꯗ ꯉꯁꯤꯒꯤ ꯑꯣꯔꯗꯔꯁꯦ ꯐꯅꯗꯤ ꯌꯥꯝꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯁꯪꯒꯣꯝ ꯁꯨꯝꯗ꯭ꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯌꯨꯝꯗ ꯆꯪꯉꯒꯅꯦ ꯄꯣꯊꯥꯔꯨꯕ ꯇꯥꯕꯅꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯔꯒꯦꯀꯣ ꯑꯁꯨꯝꯅ ꯊꯣꯏꯕ ꯑꯗꯨ ꯀꯔꯤꯁꯨ ꯈꯪꯖꯟꯅꯗꯕ ꯁꯥꯗꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ ꯐꯩꯖꯥꯎꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯁꯤ ꯑꯣꯟꯊꯣꯛꯅꯗꯤ ꯄꯪꯕꯖꯥꯠꯅꯤꯀꯣ ꯑꯩꯅ ꯃꯈꯣꯏꯒꯤ ꯁꯪꯒꯣꯝꯁꯤꯡ ꯑꯗꯣ ꯉꯔꯥꯡ ꯑꯍꯤꯡ ꯂꯣꯏꯅ ꯁꯨꯝꯇꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯗꯤ ꯈꯪꯖꯄꯣꯠꯇꯦ ꯀꯥꯟꯅꯗꯦ ꯍꯣꯔꯦꯟ ꯑꯍꯤꯡꯁꯨ ꯆꯠꯂꯒ ꯂꯣꯏꯅ ꯁꯨꯝꯇꯣꯛꯀꯦ ꯑꯉꯧꯕꯤ ꯅꯪꯁꯤꯕꯨ ꯌꯦꯜꯍꯧꯕꯅ ꯐꯒꯗꯧꯔꯤꯕꯖꯥꯔꯥ ꯀꯥꯂꯦꯟꯒꯤ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥ ꯑꯁꯤꯗ ꯑꯩꯅ ꯁꯥꯕꯒ ꯈꯪꯗꯕ ꯃꯈꯩ ꯅꯪꯕꯨ ꯅꯕꯨꯛ ꯊꯜꯂꯕꯤ ꯍꯥꯏꯗꯨꯅ ꯁꯖꯤꯛ ꯐꯥꯜꯂꯒ ꯄꯤꯖꯔꯤꯕꯅꯤꯗꯣ ꯑꯗꯨꯒ ꯅꯪꯅ ꯁꯪꯒꯣꯝꯒ ꯑꯃꯠꯇ ꯊꯣꯛꯇꯕ ꯃꯈꯩ ꯇꯧꯔꯤꯕꯁꯤꯕꯨ ꯅꯪꯅꯦ ꯉꯁꯤꯒ ꯅꯕꯨꯛ ꯊꯟꯅ ꯄꯤꯖꯔꯕꯁꯤꯐꯥꯎꯗꯅꯦ ꯍꯌꯦꯡꯒ ꯁꯪꯒꯣꯝ ꯊꯣꯛꯇ꯭ꯔꯕꯗꯤꯅꯦ ꯁꯣꯏꯗꯅ ꯑꯩꯅ ꯅꯪꯕꯨ ꯌꯣꯟꯊꯣꯛꯀꯅꯤ ꯅꯪꯁꯨꯅꯦ ꯅꯕꯨꯛ ꯊꯟꯅꯕ ꯆꯥꯍꯧꯔꯣ ꯍꯌꯦꯡ ꯁꯪꯒꯣꯝ ꯈꯔ ꯌꯥꯝꯅ ꯊꯣꯛꯅꯕ ꯑꯩꯁꯨꯅꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ ꯋꯥꯕꯅ ꯌꯥꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯍꯤꯡ ꯑꯗꯨꯗ ꯊꯣꯏꯕꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯕꯥꯇꯤꯜ ꯑꯃ ꯄꯥꯏꯔꯗꯨꯅ ꯐꯩꯖꯥꯎꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯑꯃꯨꯛꯁꯨ ꯐꯩꯖꯥꯎꯒꯤ ꯁꯝꯕꯤ ꯑꯗꯨꯗꯒꯤ ꯁꯪꯒꯣꯝ ꯁꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯐꯩꯖꯥꯎꯒꯤ ꯁꯝꯕꯤ ꯑꯗꯨꯗꯒꯤ ꯁꯪꯒꯣꯝ ꯁꯨꯝꯕ ꯌꯥꯕ ꯃꯈꯩ ꯁꯨꯝꯂꯕ ꯃꯇꯨꯡꯗ ꯁꯪꯒꯣꯝꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ ꯊꯣꯏꯕ ꯅꯪꯒꯤ ꯁꯪꯒꯣꯝꯁꯤꯗꯤ ꯑꯣꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ ꯏꯁꯨ ꯅꯨꯄꯥꯅꯁꯨꯅꯦ ꯅꯪꯒꯤ ꯁꯪꯒꯣꯝꯇꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨꯅꯅꯦ ꯈꯨꯔꯥꯁꯨꯅꯦ ꯍꯌꯦꯡꯗꯒꯤ ꯅꯪꯒꯤ ꯁꯪꯒꯣꯝ ꯑꯁꯦ ꯂꯤꯇꯔ ꯑꯃꯃꯝ ꯑꯣꯏꯅ ꯂꯧꯔꯒꯦ ꯃꯗꯨ ꯌꯥꯒꯗ꯭ꯔꯣ ꯍꯣꯏ ꯈꯨꯔꯥ ꯑꯗꯨꯒꯤꯕꯨꯗꯤ ꯑꯩ ꯌꯥꯅꯕ ꯑꯗꯨꯝ ꯇꯧꯔꯛꯂꯒꯦ ꯑꯗꯣ ꯈꯨꯔꯥ ꯑꯇꯣꯞꯄꯒꯤꯁꯨ ꯁꯪꯒꯣꯝ ꯄꯤꯒꯗꯕ ꯂꯩꯔꯤ ꯑꯗꯨꯅ
ꯑꯩ ꯑꯃꯨꯛ ꯌꯧꯔꯒꯦ ꯈꯨꯔꯥꯒꯤꯗꯣ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩ ꯂꯤꯇꯔ ꯑꯃꯃꯝ ꯑꯣꯏꯅ ꯄꯤꯔꯒꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯅꯪ ꯍꯌꯦꯡꯅꯦ ꯂꯤꯇꯔ ꯑꯃ ꯄꯤꯕꯗꯨꯗꯤ ꯁꯣꯏꯒꯅꯨꯀꯣ ꯏꯁꯨ ꯅꯨꯄꯥꯁꯦ ꯅꯪꯒꯤ ꯁꯪꯒꯣꯝꯁꯤ ꯌꯥꯝꯅ ꯄꯥꯝꯃꯤ ꯐꯔꯦ ꯐꯔꯦ ꯅꯪꯁꯨ ꯌꯧꯅꯕ ꯇꯧꯔꯣ ꯑꯇꯣꯞꯄꯒꯤꯁꯨ ꯄꯤꯒꯅꯤ ꯍꯥꯏꯕꯅꯤꯅ ꯊꯦꯡꯈ꯭ꯔꯒꯅꯤ ꯂꯩꯃ ꯉꯁꯤꯁꯨ ꯁꯪꯒꯣꯝꯁꯦ ꯑꯃꯠꯇꯕꯨ ꯍꯦꯛ ꯊꯣꯛꯇꯦꯃꯦ ꯇꯧꯔꯤꯁꯦ ꯃꯁꯤꯒꯤ ꯁꯟ ꯑꯁꯤ ꯌꯣꯟꯊꯣꯛꯇꯕꯗꯤ ꯌꯥꯔꯔꯣꯏ ꯃꯁꯤ ꯂꯣꯏꯕꯗꯅꯦ ꯀꯔꯤꯝꯇ ꯀꯥꯟꯅꯔꯔꯣꯏ ꯑꯩꯅ ꯉꯔꯥꯡ ꯉꯛꯁꯝ ꯃꯔꯤꯁꯦ ꯅꯥꯕ ꯃꯈꯩ ꯁꯖꯤꯛ ꯐꯥꯟꯗꯨꯅ ꯃꯥꯕꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯔꯤꯕꯅꯤ ꯑꯗꯨꯒ ꯁꯪꯒꯣꯝꯁꯨ ꯑꯃꯠꯇ ꯊꯣꯛꯇꯦ ꯃꯁꯤꯒꯤ ꯁꯟ ꯑꯁꯤ ꯌꯣꯟꯊꯣꯛꯅꯕ ꯑꯃꯨꯛꯇ ꯇꯧꯗ ꯌꯥꯔꯔꯣꯏ ꯇꯥꯃꯣ ꯁꯖꯤꯛ ꯄꯤꯖ ꯄꯤꯖꯅ ꯁꯪꯒꯣꯝ ꯊꯣꯛꯇ꯭ꯔꯤꯕ ꯑꯁꯤ ꯃꯔꯝ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯊꯣꯛꯐꯝ ꯊꯣꯛꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯁꯝꯕꯤ ꯑꯁꯤꯗꯒꯤ ꯑꯍꯤꯡꯗ ꯁꯪꯒꯣꯝ ꯁꯨꯡꯇꯣꯛꯄ ꯑꯃꯗꯤ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤ ꯑꯍꯤꯡꯁꯦ ꯇꯨꯝꯗꯕ ꯃꯈꯩ ꯇꯨꯃꯤꯟꯅ ꯍꯨꯔꯥꯟꯕ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯈꯪꯇꯣꯛꯂꯁꯤ ꯍꯣꯏꯅꯦ ꯂꯩꯃ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯕꯁꯨ ꯌꯥꯏꯅꯦ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯊꯣꯏꯕ ꯑꯗꯣ ꯁꯪꯒꯣꯝ ꯌꯣꯟꯕ ꯍꯧꯖꯤꯛꯁꯨ ꯆꯠꯂꯤ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏ ꯃꯥꯗꯤ ꯑꯩꯉꯣꯟꯗꯒꯤ ꯅꯠꯇꯅ ꯁꯪꯒꯣꯝ ꯑꯇꯣꯞꯄꯗ ꯂꯧꯗꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯥꯅꯒ ꯁꯨꯝꯇꯣꯛꯏꯕ ꯖꯥꯔꯥ ꯅꯪꯒꯤ ꯋꯥꯐꯝ ꯑꯁꯤꯅꯗꯤ ꯑꯩ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯂꯩꯃ ꯊꯣꯏꯕꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯁꯪꯗꯨꯅꯅꯦ ꯍꯨꯔꯥꯟꯕ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇꯗꯤ ꯌꯦꯡꯊꯣꯛꯁꯤ ꯑꯁꯨꯝꯅ ꯐꯩꯖꯥꯎ ꯑꯃꯗꯤ ꯂꯩꯃ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕ ꯑꯗꯨꯁꯨ ꯆꯪꯂꯛꯂꯝꯃꯤ ꯐꯩꯖꯥꯎ ꯁꯪꯒꯣꯝ ꯁꯨꯝꯂꯕ ꯅꯠꯇ꯭ꯔꯥ ꯉꯁꯤꯗꯤ ꯂꯤꯇꯔ ꯀꯌꯥ ꯊꯣꯛꯑꯦ ꯇꯥꯗ ꯉꯁꯤꯁꯨ ꯁꯪꯒꯣꯝꯁꯦ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯁꯪꯒꯣꯝ ꯑꯁꯦ ꯍꯨꯔꯥꯟꯕ ꯃꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯌꯥꯎꯔꯝꯗꯧ ꯃꯥꯜꯂꯦ ꯇꯥꯗ ꯍꯦꯔꯥ ꯐꯩꯖꯥꯎ ꯁꯪꯒꯣꯝꯕꯨ ꯀꯅꯥꯅꯕꯨ ꯍꯨꯔꯥꯜꯂꯨꯗꯣꯏꯅꯣ ꯄꯣꯠ ꯆꯩꯅꯦꯅ ꯇꯥꯛ ꯂꯥꯎꯅ ꯄꯥꯏꯔꯒ ꯍꯨꯔꯥꯟꯒꯅꯤꯁꯨ ꯅꯠꯇꯕ ꯁꯟꯕꯤꯗꯒꯤꯕꯨ ꯀꯅꯥꯅ ꯁꯪꯒꯣꯝ ꯁꯨꯝꯃꯒ ꯍꯨꯔꯥꯟꯗꯣꯏꯅꯣ ꯅꯪꯅ ꯉꯥꯡꯕꯁꯦ ꯑꯃ ꯑꯣꯟꯊꯣꯛꯄꯅꯤ ꯅꯪꯅꯅꯦ ꯁꯖꯤꯛ ꯐꯖꯅ ꯄꯤꯖꯗꯕꯒꯤ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯪꯗ꯭ꯔꯦꯗ ꯇꯥꯗ ꯁꯖꯤꯛꯁꯨ ꯉꯔꯥꯡ ꯑꯩꯅ ꯄꯩꯉꯩꯅꯤ ꯐꯥꯜꯂꯒ ꯄꯤꯖꯔꯤꯕ ꯃꯁꯤꯒꯤ ꯁꯟ ꯑꯁꯤ ꯂꯣꯏꯕꯗ ꯀꯥꯟꯅꯒꯗꯧꯕ ꯃꯥꯟꯗ꯭ꯔꯦ ꯌꯣꯟꯊꯣꯛꯈꯤꯕꯅ ꯐꯔꯅꯤ ꯐꯩꯖꯥꯎ ꯅꯪꯒꯤ ꯑꯁꯨꯛ ꯐꯈ꯭ꯔꯕ ꯁꯟ ꯑꯁꯤꯕꯨ ꯀꯔꯤ ꯇꯧꯕꯒꯤ ꯌꯣꯜꯂꯨꯗꯣꯏꯅꯣ ꯁꯖꯤꯛꯇꯣ ꯑꯃꯨꯛꯇꯅꯦ ꯐꯖꯅ ꯄꯤꯖꯈꯣ ꯑꯗꯨꯒ ꯃꯇꯝ ꯈꯔ ꯌꯦꯡꯈꯣ ꯅꯪꯅꯦ ꯇꯍꯥ ꯁꯟ ꯑꯁꯤ ꯌꯣꯟꯊꯣꯛꯈꯤꯅꯨꯀꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯔꯒꯦ ꯁꯪꯒꯣꯝꯁꯨ ꯁꯨꯝꯗ꯭ꯔꯕꯅꯤನ ꯑꯩꯁꯨꯅꯦ ꯊꯕꯛ ꯆꯠꯀꯗꯧꯕ ꯌꯥꯝꯅ ꯂꯩꯍꯧꯏ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯕꯗ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯊꯣꯏꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯝꯕꯥꯜ ꯃꯈꯣꯏ ꯑꯅꯤꯅ ꯕꯥꯇꯤꯜ ꯑꯃ ꯄꯥꯏꯔꯗꯨꯅ ꯑꯃꯨꯛꯁꯨ ꯐꯩꯖꯥꯎꯒꯤ ꯃꯌꯨꯝ ꯇꯝꯅ ꯁꯪꯒꯣꯝ ꯁꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯐꯩꯖꯥꯎꯒꯤ ꯁꯝꯕꯤ ꯑꯗꯨꯗꯒꯤ ꯁꯪꯒꯣꯝ ꯁꯨꯝꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯊꯣꯡꯅꯥꯎ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯐꯩꯖꯥꯎꯒꯤ ꯃꯇꯩꯃꯅꯥꯎ ꯑꯗꯨꯁꯨ ꯊꯣꯛꯂꯛꯂꯝꯃꯤ ꯇꯥꯗ ꯑꯩꯈꯣꯏꯅ ꯁꯪꯒꯣꯝ ꯊꯣꯛꯇꯦ ꯍꯥꯏꯔꯤꯕ ꯑꯁꯤꯗꯤ ꯇꯥꯗꯅ ꯑꯍꯤꯡꯗ ꯂꯥꯛꯇꯨꯅ ꯂꯣꯟꯅ ꯁꯨꯝꯗꯨꯅ ꯍꯨꯔꯥꯜꯂꯤꯕ ꯑꯣꯏꯔꯦ ꯇꯥꯗ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯅꯤ ꯑꯩꯈꯣꯏꯗꯤ ꯇꯥꯗꯕꯨ ꯊꯃꯣꯏ ꯁꯦꯡꯉꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒ ꯇꯥꯗꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯦ ꯇꯥꯗ ꯅꯪꯅ ꯑꯩꯒꯤ ꯁꯪꯒꯣꯝ ꯑꯁꯤ ꯍꯨꯔꯥꯜꯂꯕꯅꯤꯅ ꯅꯪ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯃꯤꯁꯛ ꯑꯃꯗ ꯑꯣꯏꯔꯦ ꯑꯗꯨꯅ ꯇꯥꯗꯕꯨ ꯑꯩꯅ ꯄꯨꯂꯤꯁ ꯇꯥꯛꯇꯨꯅ ꯐꯥꯍꯟꯕ ꯇꯥꯔꯦ ꯏꯕꯨꯡꯉꯣ ꯐꯩꯖꯥꯎ ꯇꯥꯗ ꯌꯥꯝꯅ ꯂꯥꯜꯂꯦ ꯑꯩ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯃꯇꯨꯡꯗꯤ ꯇꯧꯔꯔꯣꯏ ꯅꯪ ꯇꯥꯗꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯄꯨꯂꯤꯁ ꯇꯥꯛꯄ ꯍꯥꯏꯕꯗꯣ ꯃꯗꯨꯇꯗꯤ ꯇꯧꯕꯤꯒꯅꯨ ꯇꯥꯗꯅꯦ ꯅꯪꯒꯤ ꯁꯪꯒꯣꯝ ꯍꯨꯔꯥꯟꯈꯤꯕꯒꯤ ꯌꯣꯟꯈꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯂꯩꯔꯤ ꯑꯩ ꯅꯉꯣꯟꯗꯅꯦ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯄꯤꯊꯣꯔꯛꯂꯒꯦ ꯅꯪ ꯇꯥꯗꯕꯨ ꯄꯨꯂꯤꯁ ꯇꯥꯛꯄꯤꯒꯅꯨ ꯑꯩ ꯃꯇꯨꯡꯗꯅꯦ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯐꯔꯦ ꯇꯥꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅꯅꯦ ꯉꯁꯤꯒꯤꯗꯤ ꯑꯩ ꯉꯥꯛꯄꯤꯔꯒꯦ ꯃꯇꯨꯡꯒ ꯇꯧꯔꯛꯂꯕꯗꯤꯅꯦ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯑꯗꯣ ꯇꯥꯗꯅ ꯑꯩꯉꯣꯟꯗꯒꯤ ꯍꯨꯔꯥꯜꯂꯒ ꯌꯣꯟꯈꯤꯕ ꯁꯪꯒꯣꯝꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯍꯌꯦꯡꯐꯥꯎꯒꯤ ꯃꯅꯨꯡꯗꯅꯦ ꯑꯃꯠꯇ ꯋꯥꯠꯇꯕ ꯃꯈꯩ ꯑꯩꯉꯣꯟꯗ ꯁꯤꯟꯅꯒꯗꯕꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯅꯪꯕు ꯄꯨꯂꯤꯁꯇ ꯁꯣꯏꯗꯅ ꯇꯥꯛꯀꯅꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯐꯩꯖꯥꯎ ꯑꯩ ꯅꯪꯒꯤ ꯁꯪꯒꯣꯝ ꯌꯣꯟꯈꯤꯕꯒꯤꯅꯦ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯋꯥꯠꯇꯕ ꯃꯈꯩ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗꯅꯦ ꯑꯩ ꯅꯉꯣꯟꯗ ꯂꯣꯏꯅ ꯄꯤꯔꯒꯦ ꯑꯗꯨꯒ ꯅꯪ ꯋꯥꯐꯝ ꯑꯁꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯅꯥꯝꯇ ꯈꯪꯍꯜꯂꯛꯀꯅꯨꯀꯣ ꯑꯩ ꯃꯇꯨꯡꯗꯅꯦ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯨ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯋꯥꯐꯝꯁꯤ ꯑꯃꯠꯇꯗꯤ ꯅꯪ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯈꯪꯍꯜꯂꯛꯀꯅꯨꯀꯣ ꯍꯣꯏ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯒꯅꯨ ꯆꯠꯂꯣ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯑꯁꯨꯝꯅ ꯐꯩꯖꯥꯎ ꯑꯃꯗꯤ ꯊꯣꯏꯕ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯊꯣꯏꯕꯅ ꯁꯪꯒꯣꯝ ꯌꯣꯜꯂꯨꯕꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯤꯕ ꯍꯥꯏꯗꯨꯅ ꯌꯥꯅꯈꯤꯔꯝꯃꯤ